Yokohama Days. Loinaidraba ahing amada, lamlanbi ama, lamlanba ama. Achikpada achikpa thirami. Kadaida phangi, karomda lotli, khaurangna hangnai, amambalakta. Khonjel anidu tarabada, maithong masak khangnadrabasu, achikpada achikpa phanglami, khauranglibado amambalakta. Achikpagi nungaiba, achikpagi apenba. Lamlanbado, lamlanbido. Ani suba unaba oina, bakery amada wari sanakraba numit adudagi, nong nini leiraga, thoibi hoigi leifamdugi, bag elida, purna amuka thengnai. Handakti, camera ama pairaduna, mathanta. Mamangda oiradi, kaunadabi thaiduna chatladawbani. Adubo hojikti, sak khangnarabanina, wari sanaba haukrabanina kaunai. Thoibina hana kawi. Hi, kidaurino? Mire mamagi thaba, matam manghali. Paukhumduda thoibi chatlambadu chap lepi. Hek unabadagi, masigi nupasi natai chaba paukhum amate hek pidabadawna tawi. Mabu makhata na wari saki sira, chatlasira haibagi bhabda. Adumna lebli ngai, purna magi camera do thangatlaga, photo kapla I thoibibo. I wat pagi anaba leibro. Thoibi mamit khanglaw law thoi, aduga changsilai. Kariba? I mean, you look so pale. Dracula nupi version mali. Masagi kuchu ne karino, Dracula mali bo. Thoibi wadu ngangli ngaida, purna na camera do thangjilaga, namkriba photo do udlai. Iwa wawa background aduda, olive machugi dress aduga. Expression amate yaudana lepliba magi masak tu ui. Tasengna, I thangdaba kuchu oina taure. Madu uraga sugatlai. Os, yam thiye. Amaga namge, som side chida lepo. Sunlight changa purom danam. Okay. Mafa madu change tauraga, handakti thoibi, nokfit tawna lepi. Handakti, warm light khara changbagi, yam ka hena pale oithokpadudi tawdre. Adubo adum ngauman na tari. Purna camera do paina paina, thoibi de yengi. Aduga, yumdagi rumdagi mapan sungthok thoktabagi result ne. Khara koitho. Ito moy bai tan banida. Aiga chachira. Machina chatsi yamna haibada, ma tanduna, ningai tawduna thokte. Akira na koiru se haibada, excuse mayam piduna thami. Adubo ngasi purna na, maga chatsira hairakpasidadi chatningba phaurai. Ngasi magi mangda lepliba, icham chamba, yamna ordinary oiraba nupasi, karamba makhalgi charm amana chinglibano. Natraga, mayamga manadaba khara ubasina, curious oiba, interest leba henjilaklabra. Amadi yauri, masak khangdaba attraction ama. Kodaida chatuino? Ama hekta, nangna pamba leirasu. Ahidiam ta khangde. Aduga iPhone su paide. Purna camera do ngaksamda yansilaga, makhut ani pocket ta humduna, ngaihak WakhaL khanbay maungda le. Wala ngangdabi ani do chap lepna raduna, ngaihak tuda kaya chikrabano. Thoibi su ngaho, nag yeta hangat handa chatlaga, napi side ta horibado, makhong na kaubi sane. Adom na minute ani muk leiraba matung, purna na hairai. Chinatown chatlusiro. Kadaida? Chinatown. Sida yamna sulakte. Nahan local amana wari yam li. New Year da Chinatown da masunupa koiba purubagi. Japan ki largest ni hai. Food makhal taste tawru chona recommend tawrakpani. What do you think? Thoibi yai haibagi maung da makok nomlai. Chatpadu weekdays da chatsi hai purnana. Natrabadi mi yamna chilli. Chapham yengpham khangloi nungairoi haibana chingba. Phone paide haibaduda date ka thoklakadaba matam amadi thengnadawba mafam lepthoktuna hairai. Thoibi adumna wari saramlaga halai. Mana adumna koiba chatpagi wari do machiga mataiga da tammi. Wanglin na hai. Kanaga haiba? Poetry yam ibado. Purna, Puran, koi haibano dubo? Whatever his name is. I mean, that weirdo. Maga chatoini. Wanglin nok thorai. Purna haibani ne. Ihe.
Hoi, maga. Maga di kamay tinaruri ba nang de? Nahan cafe mada thingnay. Ado da wari sakre. Ngasi so amuk bag eli da thingna ba. Yabro chatpa. Chatpa gidi yai ne. Chalo chalo. Kaisu kaidi. Ai khoi di chatman de hairi bani. Enjoy your time here. Ko. Yam kui na laido ba sunate. Apam ba. Chatning ba. Thank you. Thoibi mana chattauri ba mafam dugi wa. Macheda amade. Matayda. Wa yamna hairi. Wari liri. Karamba matamdagi leirakpano. Culture amade. Historical significance na karino haiba. Backstory mayam ama. Adubo ma. Thawaide iyaw yawde. Chatke haina khalaso. Yam kana expectation thamdabagi mami tai. Purnaga chatpaduna. Kayam nungayba phangani haiba suma khangdre. Anoba khara experience tawningluba adu khak ngaire. Chatkadawa numito afternoon da lotion bahawi. Off-white ta warm yellow na floral print kupna chaiba A-line dress ama setli. Aduga red wine color da Mary Jane's ki kuning kitang yawbi khungup ama tongi. Sling bag aduma yansillaga haina kriba maphamduda matam chap chana thoklakle. Purnana hana leptuna leirame. Masu yam comfortable oiba dress selai. Magi deep blue cape aduga formal pen ama t-shirt white ama manungda tharaga mathakta shirt sky blue gi kundam lawthoktuna litli. Magi camera du supurakpa mali. Camera bag manba ama phaina lingjumda yali. Thoibi hek yausilakpaga Purnana hairai. Wow, Dracula, you look beautiful today. Tasingna. Chumna piyo complimento. Dracula ibu kaino. Dracula gi female version. Ay ngasi nanga chatoy sa. Nungay doira khidoira madi oidoini ko. Khati khatnagum si ko. Khatnarasi yay aydi. Ay nupi imtaga khatnaraktri. Nanga khatnaradi ahan ba oidoini. Punsigi ahan ba nupi ga khatnay. At Yokohama da kaina haibasisu luxury mo ihan bayayna. Thoibi Purna da yam judging oiba meeting ama yengduna laikre. Purna warido natay cha drama le khaladuna change tawraga ama hairai. Ado nang buhorin ingoy dro. Ingoy. Ngasi gi weather se nahan khaidagi warm oiba hele. Aduga koi chatoy ni na ngopmento na kaishu ingar. Hoi. Chatse dudi. Ani do chatpa hawi. Minato Mirai line ge last stop Motomachi Chukagai station da kumlaga thoklakpada map guide amasu lawrei. Guide yaudana tourist singna self travel tawbada ngaudanaba nungainaba free da piba service ni. Sale ting na leiruba tawda asumna fanghali. Station adudagi thoklakpada Chinatown hariba maphamse irap laptana leire. Lambi nakal da guide tawnaba signboard thetlaga su thame. Khongna minutes khara chatlaga adum ure chawna leiriba main gate adu. Purnana chatpa mai kaida thoibi su tungda pata hekta inai. Gate adu changbaga vibe ama change tawbadawna fawhalare. Hek yenkhatlubada paper na saba lantern pareng mathakta yalame. Makok haurakpadana dragon amana makok oiraga tungda lantern singdu mari. Kayadi phase. Adudagi Nagyeta leiriba food court mayam shopping tofam dukan macha. Chinese design da loina saraduna. Mi atay shu lakpagi lambido hangde yamna chinbasu oide. Purna phone adu thoibida utladuna hairai. Phone se hapchan krage. Aduga direct explore torase. Chanabasu lambisu. Ko. Phone da hana yingaga plan tobana phatro. Chanabadu hana kai yoli. Kari chaba yai. Rating review hana yengaga plan tawse kaino. Random oina hekta godrong yabro. Experience ni. Kudak ta unexpected oina phangba nungayba haiba masule. Kudak ta phangba do hautradi. Nungay tradi kari makhagi nungayba experience oidoino ba. Adaso memories oihodoini. Loina accept tawdoini mi. Wathi ngangno. Hana plan tawse. No. Excuse me. Ngasi trip se spoil tawhanganu ko. Memories ne hari matada. Bad experience phangadi kari nungayba memories oidoino haibane. Ani do marai kanna yetnai. Personality khetnabagi marai ase laklibani. MBTI da Purnana P oi.
Thoibina J oi. Asamna chatminnabada class asi thokpagi maramni. Thoibidi khuda ki pot si pamde. Hana sillaga thambaduni. Magi hainabi, magi apamba. Chatlabasu mafam khangdoklaga. Charabasu mahau hana khanglaga. Aduga Purnana random gi mini. Plan tawdana chatli. Khuda ki situation su handle adum tawi. Kitang messy di oi. Pumyan yan sinaraduna. Magi WakhaL asi. Maray ado phone pairiba Purnana ngamle. Magi di phone ado pocket sad hapchin khibaga waloirabani. Upay leita Thoibi Purnagi tung inay. Ihan han bada restaurant amada changlaga pen fry soup dumplings chai. Chinese maming da Sengjian Bao kawi. Popular street food ni. WakhaL ani thoi. Green amaga, white amaga. Green aduna shrimps na filling oina happy. Aduga white aduna pork na. Animag yamna mahaule. Dumplings ado mayayda khaibada. Manungda soup mahi yaurami. Pan fry tawbagi maningdu kitang crispy oi. Aduga cover adusu atay dumplings dagi khara hena thai. Chiwi oiraga yamna haukre. Umami taste phanghali. Haurabasi yamna jasinde Thoibiga Purnaga. Ani khakta chai. Aduga thoglakle. Purnana hai. Randomness inungaidro. Daw yabagini. Chummi Thoibina haiba. Daw yarubagi ahawba amada changlubani. Handakti matayda yoliba penda maungda semba steam bun adu urure. Yamna cute oibaduda nungsimanduna Thoibi chensili. Purnasu tungdagi chakhatlaklaga penda bun adu lay. Thoibigi ama magi ama. Bun mayayda chocolate filling so happy. Madu chana bobati layduna thai. Mahi adu thakchin badaydi puk thangat kre. Anidu chaba leplaga mafam yengbo oina chatle. Chatpa haurakpaga Purna magi yalakliba bag adudagi camera lau thoraklaga shot lauba hawi. Street adugi food stall singdugi. Adagi close hota chanaba WakhaL sing. Thoibi nakalda tumin laybaduda onsilai camera adu. Prap gyan menta hodabida shutter sound ani ahum thoklaga photo khara namkhibagi mawongda. Photo namge haradi harakpa yadro. Purna khumdabida Thoibida photo result ado camera thangjinduna ulagle. Niyom chumdana taramgadra khallubani. Adubu Thoibi picture singdu ubada makhutna machin khumjillaga yengi. Kayagi matik phase. Numit lay tharakpagi masay kharana thakatladuna changsilakpaduga. Thoibina fad onthoraktuna yenglakpagi meeting aduga. Yamna candid oina. Background dana Chinatown adugi aesthetic oiraba street amadi lantern sing. Purna nokmi tawduna hai. How is it? Do you like it? Thoibi hoi haibagi mawongda makuk nomlai. Yamna harauna. Adugi post tawba hokre. Mana thokpa street nakalda amu restaurant layriba manakta amu. Mafam phazaba background phazaba khalladuna. Purna sunammi. Yaningdaba tawdana. Magidi pamjabini. Adom na ngahag chatluraba matong potchay macha yonba mafam amada changlubada urai headband mayam ama yolambado. Bunny ears, cat ears, fox ears. Adudagi angel gi, devil gi loina suri. Thoibi changsinduna khanba hawi. Magi ama, Purnagi ama. Purnagi su yauna khalakpado Purna pamde, tawningde hairakte. Magi di loina yabini. Loina experience tawrage khana laklabani. Thoibina bunny ears ki upi. Aduga cat ears panbado Purna da hapire. Purna sumakok non tharaduna yarabra haina yadri phawning thizana semhalli. Thoibi di Purna da yenglaga sitha na nokpa haurakle. Atenba masam marak adudagi cat ears ani thingkatlakpado yamna pakcharaduna. Purnagi damak upnaba hek saraklabadawna. Yengbada kadayda noma cute su oiri. Purna su Thoibi da yengli. Bunny ears ado mangonda yamna chanay khali. Thiba machana makhut thangatuna phan chongduna chenbagi personality do Thoibi da yawbago. Headband ado uplaga door makha tana chatle.
ꯆꯥꯅꯕ ꯈꯔ ꯑꯃꯨꯛ ꯇꯦꯁ ꯇꯧꯁꯦ ꯍꯥꯏꯗꯅ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯁ꯭ꯇꯣꯜ ꯑꯃꯗꯒꯤ ꯄꯦꯀꯤꯡ ꯗꯛ ꯔꯣꯜ ꯂꯧꯏ. ꯆꯥꯏꯅꯤꯁ ꯁ꯭ꯇꯥꯏꯜꯗ ꯁꯦꯝꯕꯅꯤ. ꯁ꯭ꯇꯤꯝ ꯇꯧꯔꯕ ꯌꯥꯝꯅ ꯄꯥꯕ ꯋꯤꯠꯀꯤ ꯔꯦꯄꯔ ꯑꯗꯨꯅ ꯌꯣꯝꯃꯤ. ꯃꯅꯨꯡꯗꯅ ꯁ꯭ꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯔꯕ ꯋꯤꯠ ꯁ꯭ꯀꯤꯟ ꯗꯛ, ꯀ꯭ꯌꯨꯀꯝꯕꯔ ꯑꯃꯗꯤ ꯃꯥꯒꯤ ꯁꯣꯁ ꯍꯥꯞꯄꯤ. ꯃꯗꯨꯗ ꯐꯪꯕ ꯃꯍꯥꯎ ꯑꯗꯨꯗꯤ ꯉꯁꯤ ꯑꯥꯎꯇꯤꯡ ꯑꯁꯤ ꯂꯥꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯍꯟꯕ ꯍꯦꯛ ꯉꯝꯍꯜꯂꯤ. ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯤ ꯌꯥꯝꯅ ꯌꯣꯝꯁꯤꯟꯅꯕ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯀꯦꯟꯗꯤ ꯌꯣꯟꯕ ꯑꯃꯗꯒꯤ ꯀꯦꯟꯗꯤ ꯁ꯭ꯇꯤꯛ 2 ꯂꯩ. ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯄꯔꯦꯡ ꯄꯔꯦꯡ ꯃꯆꯩ ꯑꯃꯗ ꯍꯥꯞꯄꯤ. ꯄꯨꯔꯅ ꯑꯃ ꯆꯤꯛꯂꯨꯔꯒ ꯁꯨꯒꯠꯂꯛꯏ. ꯌꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯑꯣꯠꯊꯣꯛꯁꯤꯔꯥ ꯌꯣꯠꯁꯤꯟꯁꯤꯔꯥ ꯍꯦꯁꯤꯇꯦꯠ ꯇꯧꯔꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯣꯠꯁꯤꯟꯈ꯭ꯔꯒ ꯍꯥꯏ, "What is this awful junk?" ꯌꯣꯜꯂꯤꯕ ꯃꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "Are you sure this is edible?" ꯏꯪꯂꯤꯁ ꯈꯪꯗ꯭ꯔꯗꯨꯅ ꯌꯣꯜꯂꯤꯕ ꯃꯤꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ. ꯄꯨꯔꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯗꯨ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯅꯕ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯄꯨꯔꯅꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ. ꯈꯔ ꯂꯥꯞꯊꯣꯔꯛꯂꯒ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯏ. "ꯍꯥꯎꯇ꯭ꯔꯒ ꯑꯦꯗꯤꯕꯜ ꯑꯣꯏꯕ꯭ꯔꯕꯨ ꯀꯩꯅꯣ? ꯁꯤꯗꯧ ꯃꯥꯜꯂꯛꯄ ꯑꯁꯤ ꯌꯣꯠꯁꯤꯟꯈꯤꯕꯗꯣ. ꯍꯥꯎꯇꯗꯅ ꯃꯤ ꯁꯤꯔꯦ ꯍꯥꯏꯕ ꯑꯩ ꯇꯥꯗ꯭ꯔꯤꯀꯣ. ꯆꯥꯅꯕ ꯑꯣꯏꯔꯝꯗꯗꯅ ꯑꯇꯩ ꯑꯇꯩ ꯄꯔꯄꯁꯇ ꯁꯤꯖꯤꯟꯅꯅꯕ ꯑꯣꯏꯔꯝꯃꯗꯤ." "ꯏꯍꯦ, ꯃꯤ ꯆꯥꯅꯔꯤ ꯃꯌꯥꯝꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯒꯠꯂꯒ ꯄꯨꯔꯅꯗ ꯌꯦꯡꯏ. ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤ ꯇꯥꯔꯒ ꯁꯨꯝ ꯃꯥꯒꯤ ꯃꯀꯣꯛ ꯃꯅꯨꯡꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯎꯅꯤꯡꯏ. ꯀꯔꯤꯃꯛꯇꯤ ꯈꯟꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃ ꯑꯣꯏꯔꯦ. ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ. ꯂꯦꯟꯇꯔꯟꯁꯤꯡꯗꯨ ꯃꯩ ꯃꯊꯪ ꯃꯊꯪ ꯊꯥꯡꯒꯠꯂꯛꯄꯒ ꯏꯚꯅꯤꯡ ꯑꯗꯨ ꯀꯌꯥꯗꯤ ꯐꯖ ꯊꯣꯛꯍꯜꯂꯤ. ꯃꯤ ꯇꯤꯟꯕꯁꯨ ꯍꯦꯟꯒꯠꯂꯛꯏ. ꯑꯌꯥꯝꯕꯅ ꯀꯄꯜꯁ ꯉꯥꯛꯇ ꯗꯦꯠ ꯂꯥꯛꯄꯗꯧꯅ ꯇꯧꯔꯤ. ꯃꯈꯨꯠ ꯁꯝꯅꯔꯗꯨꯅ ꯂꯦꯡꯒꯣꯟꯅꯔꯗꯨꯅ ꯆꯠꯅꯩ. ꯊꯣꯏꯕꯤ ꯃꯌꯥꯝꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ, "ꯗꯦꯠ ꯇꯧꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯁꯤꯒꯤ ꯁ꯭ꯄꯣꯠꯁꯤꯗꯤ. ꯀꯄꯜꯁ ꯉꯥꯛꯇ. ꯑꯁꯤꯗꯁꯨ ꯑꯃ ꯆꯠꯂꯤꯇꯨ. ꯏꯚꯅꯤꯡ ꯑꯣꯏꯔꯛꯄꯩ ꯃꯥꯜꯂꯦ. ꯉꯁꯥꯏꯈꯩ ꯎꯔꯝꯗꯕꯅꯤ. ꯏꯕꯥꯅꯤ ꯑꯣꯠ ꯇꯥꯔꯦ ꯌꯥꯝꯅ." "ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯤꯡꯁꯤꯡꯉꯛꯏꯔꯣ?" "ꯌꯥꯝ ꯈꯪꯕꯅꯤꯅ. ꯑꯩ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯇꯦ ꯍꯧꯖꯤꯛ." "Really?" "Then let's pretend I'm your boyfriend. Just for today." "Kꯩꯕꯣ? ꯌꯥꯗꯕ꯭ꯔꯣ?" "ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯃꯥꯡꯁꯤꯜꯂꯛꯇꯧꯔꯦ. ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯨꯛ ꯌꯥꯝ ꯗꯦꯌꯔꯤꯡ ꯑꯣꯏꯕꯁꯤꯕꯣ ꯋꯥꯏꯜꯅꯦ ꯍꯥꯏꯕ." "ꯃꯤꯁ, ꯋꯥꯏꯜꯅꯦꯁ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ? ꯅꯪ ꯎꯗ꯭ꯔꯤꯕ, ꯃꯤꯅꯤꯡ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤꯗ. ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯆꯝꯕ, ꯈ꯭ꯋꯥꯏꯗꯩ ꯆꯝꯕ ꯅꯣꯔꯃꯦꯜ ꯊꯤꯡꯗꯨꯅꯤ. ꯅꯪ ꯋꯥꯏꯜꯅꯦꯁ ꯀꯩꯅꯣ ꯈꯪꯅꯤꯡꯕ꯭ꯔꯣ? ꯗꯦꯌꯔꯤꯡ ꯑꯣꯏꯕ, ꯌꯥꯝ ꯏꯝꯄꯜꯁꯤꯞ ꯑꯣꯏꯕ ꯃꯑꯣꯡ ꯎꯅꯤꯡꯕ꯭ꯔꯕ?" ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯃꯤ. ꯄꯨꯔꯅꯁꯨ ꯊꯣꯏꯕꯤꯗ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯏ. ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯏ ꯍꯥꯏꯗꯣꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯎꯔꯤ. ꯄꯨꯔꯅ ꯆꯨꯝꯗ꯭ꯔꯤꯡ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗ ꯑꯣꯏꯅ ꯍꯪꯂꯛꯏ, "ꯅꯪ ꯌꯣꯀꯣꯍꯥꯃꯥꯁꯤꯗ ꯀꯩꯒꯤ ꯂꯥꯛꯏꯅꯣ?" "To escape from my reality." ꯋꯥꯍꯩꯗꯨꯅ ꯄꯨꯔꯅꯒꯤ ꯊꯃꯣꯏꯗ ꯍꯨꯠꯇꯨꯅ ꯆꯪꯈ꯭ꯔꯦ. ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯔꯤꯌꯦꯂꯤꯇꯤ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯦꯜꯂꯛꯄꯅꯤ. ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯔꯤꯌꯦꯂꯤꯇꯤ ꯃꯌꯥꯝꯗꯨ ꯐꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯉꯥꯏꯍꯥꯛ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯔꯨꯒꯦ ꯈꯟꯅ. ꯑꯁꯤꯒꯨꯝꯕ ꯃꯪꯂꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯑꯆꯤꯛꯄ ꯊꯤꯔꯝꯂꯤ. ꯄꯨꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯁꯝꯂꯛꯏ. "ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯁꯥꯁꯤꯁꯦ. ꯄꯠꯇꯠꯈꯩ ꯊꯥꯗꯣꯛꯅꯕ ꯉꯝꯅꯗꯕꯤ ꯃꯑꯣꯡꯗ ꯆꯠꯁꯤꯁꯦ." ꯊꯣꯏꯕꯤ ꯅꯣꯛꯂꯛꯏ. ꯃꯥꯁꯨ ꯄꯨꯔꯅꯒꯤ ꯁꯝꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ. ꯄꯨꯔꯅ ꯆꯠꯅ ꯆꯠꯅ ꯋꯥ ꯃꯈꯥ ꯇꯥꯏ. "ꯂꯥꯏꯐꯁꯦ ꯌꯥꯝ ꯂꯨꯁꯤꯜꯂꯛꯑꯗꯤ ꯃꯤ ꯉꯥꯎꯕꯅꯤ. ꯑꯗꯣ ꯃꯁꯤꯅ ꯉꯥꯎꯔꯛꯇ꯭ꯔꯤꯉꯩ ꯂꯥꯏꯐꯁꯦ ꯑꯣꯏꯅ ꯉꯥꯎꯍꯟꯒꯗꯧꯅꯤ. ꯍꯦꯛꯇ ꯎꯔꯨ ꯎꯪꯊꯠꯇꯧꯅꯤ. ꯑꯩꯅ ꯂꯥꯏꯐꯁꯦ ꯎꯔꯨ ꯎꯪꯊꯠꯄꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯌꯨꯔꯥ?" ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ. "ꯂꯤꯌꯨ." ꯄꯨꯔꯅ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯃꯇꯝꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯤꯕ ꯍꯧꯔꯛꯏ. ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕ, ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯁꯛꯂꯣꯟꯅꯤ. ꯊꯣꯏꯕꯤꯗꯤ ꯑꯗꯨꯝꯅꯗꯤ ꯆꯥꯎꯔꯛꯇꯦ. ꯃꯥꯗꯤ ꯁ꯭ꯀꯨꯜꯗ ꯑꯥꯏꯗꯤꯌꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤ. ꯄꯨꯔꯅꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯏ. ꯍꯤꯂꯤꯡ ꯑꯣꯏꯕ ꯁꯔꯨꯛ ꯑꯃꯁꯨ ꯄꯤꯔꯤ.
Adumna mabanido makhut samnaraduna couple amagum Chinatown adugi evening enjoy tawminne. Numit nini leiraga Purnana namkhiba photo singdu chamthoklaga pirai. Wanglin so Linthoi so photo singdu ubada angakpa phawkre. Professional amana namlakpaga chap mane chang tade. Mathang unabada thoibina purnagine haidana bento semlaga pui. Mana Chinatown chatlakpada charakpa dag roll ado amuk semladuna. Early evening khudingsi mabani unabagi matam oirabani. Beg Eli aduda thoklaktuna thengnani. Aduda mafam ama hainaraga chatpasi hainabi oina. Ngasidi Beg Eli duda oina fami bench thariba singduda. Phone paidabay maramse kaino. Sum mi pau phaunaba wari saba atay aina layramba mawongdudagi lapthokpani. Tumina matam khra pothage haidana. I see. Adudi aina nang unase harakpadi kamay haini. Chicheda hairo. Date chase haibaso. Nungshi harakpaso. Nang se amuk mungwa thingangira serious oira khangdaba myaw. Mena mata deba. I'm serious. Ay sakse wa thiman bro. Wahai se hairaga straight face ta yengduna leibaduda thoibi machin baldu chiksillaga nokningba khangi. Purna si thazadana mangonda yamna positive vibe ama pibagum tawrabani. Chinatown chatpa adusu nungaini haina expect tawrudabadu khwaidagi thazadaba mawongda nungaiba phangkhrabani. Hojikna straight face ta jokes tawri. Thoibi nokpadu thingba ngamdraduna nokthoraklaga hairae. Letter iro. Post office dressune. Just put it in our mailbox. Alright. Aduyay. Asomna haina kraba matung letter thaba hore. Pagna ira oidaba malubani. Adudagidi nungtigi letter amamam hablami. Unasi haiba khagnatana sairing irambasu thingnay. Amukna nokningba wari. Amukna thamoy kairaba novel amagi wari. Amukna mathong chadraba purnagi WakhaL khara phongdorakpa oina. Nongma purnagi letter pana thoibi mapi taba makhai noi. Letter to the iri. My picking the roll. Ngasidi wakra haigi. Lawai lempuda mi hulhullabasu loiba phawa pau. Thamoy gi warol. Mang haibase aina khaliba WakhaL do unconscious oiraba brain gi saruk khara da tabani hai. Aina nangi WakhaL kayamuk yamna khalurabano khangde. Nang se aigi mangda uram. Nanga iga trip ama chatli. Phazaraba lambi. Nakal da chingi phazaraba landscape. Aina gari do thawi. Bentley ama open roof oiba. Liri humba nami ba marakta nok tuna kaya di nungaikre. Asumna mafam amada thung. Mafam do angakpa mafam ni. Uchek ta CCTV camera thetlaga paihal. Yong na security oina lambi nakal da leplaga traffic control taw. Iroi khara traffic rules thugairaga chelubagi fine thiram. Ekhoi su mathang checking tawraba tungda hotel amada thung. Khairoi mayam jangduna ibani gi pochai do room da pui. Adumna room yoraba matungda rest tawnaba iruje. Aina bathtub da lumbu saraba ising da nungaina luplingai room service ne haiduna nupi ama changi. Nupi do mamai pali. Mi dagi lamhui onba horaklaba dawn. Aina ikai jaduna law. Excuse me, I am bathing here. Please don't come inside. Aina lawriba do ta da khai aigi nakta yam nakna changsilaktuna onthokpa phibam amada. She was trying to seduce me. Aina karigino nangna sumain tawriba hangubada haire. Lamhui full da ondanaba mi ama meeting gi thirakpani haidan. I was shocked. And I said, I can't met with a half human. Aigi wahaidu da mahadi kapkre. Aduga haire. Ekhoi su sumaina animal ama olakani haidan. Karigino hangubada Chinatown chatpada upkiba headband aduda yauriba animal character do olina haire. Aidi wahaidu tabada pakhatpa mihul thakat bhauri. Bathtub aduda fuk hogal. And guess what? I was also turning into a cat. Aigi phibam do ubada nupi do na pakhat nai.
Hodong pulap ondring ay half human or sumet tawan. Ay kanamta khandi, nang khali. Nang kari fibam da leram gani khana, pakat na chilakpada, nang so half bani olam. Your upper body was still human and naked. I'm sorry for saying that. Ay ubada kapi inang. Ibani su animal ado onda na bahot na bada upay aray kay sizinaram, even medic. You know, kaya amaga bani amaga. Believe me, it was horrible. A total mess. Upay later. Kan basungam hod. Konat hangde ibani gi icha half cat, half bani amapoy. Manakong na mana hodong manapal. Manakong na mana bani gi manapal. Sumay na makeup thogle ay si. Aduna may penda ban. Chinatown gi headband do angang do pitokrasi. Adway de school kumlak pa angang amad. Yours truly, Papa Cat.